ꯉꯁꯤꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯋꯥꯔꯤꯒꯤ ꯃꯃꯤꯡꯅ ꯁꯥꯔꯪꯗ ꯂꯩꯕ ꯅꯨꯡꯁꯥ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯄꯥꯜꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯈꯨꯗꯤꯡꯗ ꯕꯤꯔꯕꯜꯒꯤ ꯍꯩꯁꯤꯡꯕ, ꯃꯥꯒꯤ ꯂꯧꯁꯤꯡ ꯕꯨꯙꯤ ꯂꯩꯕꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯃꯐꯝ ꯂꯩꯅꯔꯝꯗꯦ꯫ ꯕꯤꯔꯕꯜꯒꯤ ꯃꯔꯝꯗ ꯈꯪꯂꯤꯕꯁꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯂꯝꯁꯤꯡꯅꯁꯨ ꯃꯥꯒꯤ ꯁꯤꯡꯕꯒꯤ ꯃꯔꯝꯗ ꯅꯤꯡꯊꯧ ꯈꯨꯗꯤꯡꯃꯛꯅ ꯇꯥꯟꯅꯈꯤ꯫ ꯅꯣꯡꯃ ꯇꯔꯀꯤꯒꯤ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯟꯗꯨꯅ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯑꯂꯤꯝ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯇꯔꯀꯤꯒꯤ ꯅꯤꯡꯊꯧꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯗꯨꯅ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯐꯣꯡꯅꯕ ꯍꯥꯏꯈꯤ꯫ ꯄꯥꯎꯈꯣꯡ ꯑꯗꯨꯗꯤ ꯄꯣꯠꯁꯛ ꯑꯅꯤꯅ ꯄꯨꯟꯅ ꯍꯦꯛ ꯂꯩꯃꯤꯟꯅꯔꯒꯅ ꯃꯈꯣꯟ ꯊꯣꯛꯅ ꯋꯥꯔꯤ ꯁꯥꯅꯕ, ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ, ꯑꯗꯨꯒ ꯑꯃ ꯍꯦꯛ ꯌꯥꯎꯗ꯭ꯔꯒꯅ ꯑꯃꯗꯨꯁꯨ ꯀꯥꯟꯅꯐꯝ ꯈꯪꯗꯕ ꯀꯔꯤꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯅꯤꯡꯊꯧ ꯗꯔꯕꯥꯔꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤ ꯑꯃꯠꯇꯅ ꯐꯣꯡꯕ ꯉꯝꯈꯤꯗꯦ꯫ ꯇꯔꯀꯤꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯈꯣꯏ ꯐꯣꯡꯕ ꯄꯥꯛ ꯉꯝꯂꯔꯣꯏ, ꯐꯣꯡꯕꯤꯔꯛꯂꯣ ꯑꯂꯤꯝ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯅꯤꯡꯏ"꯫ ꯑꯗꯨꯗ ꯑꯂꯤꯝ ꯀꯧꯕ ꯅꯨꯄꯥꯗꯨꯅ ꯈꯣꯡꯎꯞꯅꯤ, ꯃꯤꯅ ꯈꯣꯡꯅ ꯇꯣꯡꯂꯒ ꯑꯅꯤ ꯍꯦꯛ ꯑꯣꯏꯔꯒꯅ ꯀꯣꯏꯆꯠ ꯆꯠꯂꯤ, ꯃꯈꯣꯟ ꯊꯣꯛꯏ, ꯑꯗꯨꯕꯨ ꯑꯃꯕꯨ ꯍꯦꯛ ꯃꯥꯡꯈ꯭ꯔꯕꯗꯤ ꯑꯃꯗꯨꯁꯨ ꯁꯤꯖꯤꯟꯅꯐꯝ ꯂꯩꯇꯦ꯫ ꯁꯨꯝꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯈꯪꯅꯤꯡꯕꯒ ꯂꯣꯏꯅꯅ ꯇꯔꯀꯤꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, "ꯑꯂꯤꯝ, ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯂꯧꯁꯤꯡ ꯂꯩꯕ ꯄꯥꯎꯈꯣꯡꯁꯤꯡꯁꯤꯕꯨ ꯅꯪꯕꯨ ꯀꯔꯥꯏꯗꯒꯤꯕꯨ ꯈꯪꯂꯨꯔꯤꯕꯅꯣ?" ꯑꯂꯤꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤ ꯃꯔꯨꯞ ꯕꯤꯔꯕꯜ ꯀꯧꯕ ꯑꯃꯈꯛ ꯂꯩ, ꯃꯍꯥꯛ ꯑꯁꯤꯒꯨꯝꯕꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯍꯥꯏꯒꯜꯂꯤ ꯊꯦꯡꯅꯕ ꯈꯨꯗꯤꯡꯒꯤ, ꯑꯗꯨꯒ ꯃꯥꯗꯤ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯃꯥꯒꯤ ꯁꯤꯡꯕꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯃꯤ ꯂꯩꯅꯗꯦ"꯫ ꯁꯨꯝꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯇꯔꯀꯤꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯅ ꯆꯥꯡꯖꯦꯡ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯥꯡꯖꯦꯡ ꯑꯗꯨꯗ ꯃꯥꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯃꯥꯕꯨ ꯊꯥꯒꯠꯀꯦ"꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯅꯕ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯈꯪꯍꯟꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯇꯔꯀꯤꯒꯤ ꯅꯤꯡꯊꯧꯅ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯆꯪꯂꯛꯄꯗꯨꯗ ꯑꯛꯕꯔꯅ ꯍꯥꯏꯔꯛꯈꯤ, "ꯁꯍꯥꯇ꯭ꯔꯨꯛ, ꯅꯪꯗꯤ ꯊꯥꯖꯗꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯃꯇꯪ ꯍꯥꯏꯔꯛꯈꯤꯕꯁꯨ ꯂꯩꯇꯦ, ꯀꯔꯤꯒꯤꯅꯣ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤ ꯗꯔꯕꯥꯔꯁꯤꯗ ꯂꯥꯛꯄꯤꯔꯤꯕꯗꯤ ꯀꯔꯤ ꯂꯩꯔꯦ?" ꯇꯔꯀꯤꯒꯤ ꯅꯤꯡꯊꯧꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯈꯨꯗꯣꯜ ꯈꯔ, ꯁꯅꯥ ꯂꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧꯗ ꯄꯤꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯪꯕꯤꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ"꯫ ꯑꯗꯨ ꯍꯥꯏꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯈꯨꯝꯃꯛꯏ, "ꯀꯔꯤ ꯋꯥꯅꯣ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯍꯥꯏꯌꯨ, ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯈꯪꯈꯤꯒꯦ"꯫ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯃꯄꯨꯡ ꯐꯥꯕ ꯉꯝꯗ꯭ꯔꯕ, ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯗ ꯂꯨꯅ ꯊꯣꯛꯂꯕ ꯊꯕꯛ ꯑꯃꯈꯛ ꯏꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯁꯤꯟꯅꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯖꯕꯅꯤ꯫ ꯊꯕꯛꯁꯤ ꯇꯧꯗ꯭ꯔꯤꯉꯩ, ꯊꯕꯛꯁꯤꯒꯤ ꯃꯔꯝꯗ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯊꯕꯛꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯅꯤꯌꯣꯝ ꯈꯔ ꯑꯃꯁꯨ ꯍꯥꯏꯖꯒꯦ꯫ ꯑꯗꯨꯗꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯕ 3ꯂꯛꯇꯒꯤ ꯍꯦꯟꯅ ꯄꯤꯖꯔꯣꯏ꯫ ꯈꯨꯗꯣꯡꯆꯥꯕꯗꯨ ꯏꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯂꯕ ꯃꯤꯑꯣꯏ 3ꯗ ꯄꯤꯕꯤꯗꯨꯅ ꯊꯕꯛꯇꯨ ꯃꯈꯣꯏ 3ꯗ ꯇꯧꯍꯟꯕꯤꯕꯗꯤ ꯌꯥꯒꯅꯤ"꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯒ ꯊꯕꯛ ꯑꯁꯤ ꯀꯩꯒꯨꯝꯕ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯊꯣꯛꯂꯒꯅ"꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯈꯪꯅꯤꯡꯅ ꯍꯪꯉꯛꯏ, "ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯤꯕꯁꯦ"꯫ ꯇꯔꯀꯤꯒꯤ ꯅꯤꯡꯊꯧꯅ, "ꯀꯩꯒꯨꯝꯕ ꯉꯝꯕꯤꯗ꯭ꯔꯒꯅ ꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯕꯤꯕ ꯇꯥꯔꯦ"꯫ ꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯗꯨꯅ ꯋꯥꯗꯣ ꯇꯥꯕꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯁꯠꯇꯣꯔꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏ, "ꯑꯩꯒꯤ ꯂꯝꯗ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡ ꯎꯠꯄ ꯌꯥꯔꯣꯏ"꯫ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯕꯨ ꯏꯪꯊꯍꯜꯂꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯇꯔꯀꯤ ꯅꯤꯡꯊꯧ ꯁꯍꯤꯇ꯭ꯔꯨꯛ, ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥ ꯑꯗꯨ ꯑꯩ ꯌꯥꯔꯦ, ꯅꯪꯅ ꯃꯈꯥ ꯆꯠꯊꯗꯨꯅ ꯋꯥꯗꯨ ꯀꯔꯤꯅꯣ, ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯍꯥꯏꯔꯛꯂꯣ"꯫ ꯇꯔꯀꯤꯒꯤ ꯅꯤꯡꯊꯧꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯄꯨꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ, ꯄꯣꯠ ꯑꯗꯨ ꯀꯔꯤꯅꯣ ꯎꯠꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯃꯥꯅ ꯍꯥꯏꯔꯛꯏ, "ꯇꯧꯒꯗꯕ ꯊꯕꯛꯇꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯄꯣꯜ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯣꯡꯁꯥ ꯑꯁꯤꯕꯨ ꯂꯧꯊꯣꯛꯀꯗꯕ ꯈꯛꯇꯅꯤ"꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ, "ꯀꯔꯤꯅꯣ, ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯋꯥꯅꯤ, ꯑꯗꯨꯗ ꯀꯔꯤ ꯂꯨꯅꯉꯥꯏ ꯂꯩꯔꯤ"꯫ ꯇꯔꯀꯤꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥ ꯑꯃꯁꯨ ꯂꯩꯖꯔꯤ, ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯄꯣꯠ ꯑꯁꯤ
ꯑꯀꯣꯏꯕꯗ ꯈꯥꯖꯤꯜꯂꯤꯕ ꯄꯣꯜ ꯑꯁꯤꯕꯨ ꯊꯦꯡꯍꯟꯗꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯅꯣꯡꯁꯥ ꯑꯁꯤꯕꯨ ꯂꯧꯊꯣꯛꯄꯤꯒꯗꯕꯅꯤ꯫ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯍꯪꯉꯛꯏ, ꯕꯤꯔꯕꯜ, ꯀꯔꯤ ꯈꯜꯂꯤ ꯅꯪꯗꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ? ꯕꯤꯔꯕꯜꯅ, ꯏꯅꯤꯡꯊꯧ, ꯈꯟꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯄꯤꯅꯕꯤꯌꯨ꯫ ꯇꯔꯀꯤ ꯅꯤꯡꯊꯧꯅ ꯃꯇꯝ ꯄꯤꯔꯦ, ꯅꯈꯣꯏꯅ ꯄꯥꯝꯃꯤꯕ ꯅꯣꯡꯃꯒꯤ ꯃꯇꯝ ꯂꯧ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯑꯛꯕꯔꯅꯦ, ꯕꯤꯔꯕꯜꯅꯦ, ꯁꯨꯀ꯭ꯔꯗꯦꯕꯅꯦ ꯑꯃꯁꯨꯡ ꯗꯤꯂꯔ ꯀꯧꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅꯦ, ꯃꯈꯣꯏ ꯄꯨꯟꯅ ꯃꯔꯤ ꯋꯥ ꯑꯁꯨꯝꯅ ꯈꯟꯅꯩ꯫ ꯅꯤꯡꯊꯧꯅ, ꯕꯤꯔꯕꯜ, ꯅꯪꯅ ꯅꯣꯡꯃꯒꯤ ꯃꯇꯝ ꯂꯧꯈꯤꯕꯅꯤ ꯑꯗꯨ ꯍꯥꯏꯌꯨ, ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯍꯧꯖꯤꯛ ꯅꯣꯡꯁꯥ ꯑꯗꯨꯕꯨ ꯄꯣꯜ ꯑꯗꯨꯕꯨ ꯊꯦꯡꯍꯟꯗꯅ ꯂꯧꯊꯣꯛꯄꯒꯤ ꯄꯥꯝꯕꯩ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯜꯂꯕ꯭ꯔꯥ, ꯂꯩꯔꯕ꯭ꯔꯥ? ꯕꯤꯔꯕꯜꯅ ꯈꯨꯝꯂꯛꯈꯤ, ꯅꯤꯡꯊꯧ, ꯑꯆꯨꯝꯕ ꯍꯥꯏꯖꯧ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯣꯡꯁꯥ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄ ꯉꯝꯕ ꯎꯄꯥꯏ ꯑꯃꯐꯥꯎ ꯈꯟꯖꯗ꯭ꯔꯤ, ꯑꯩꯉꯣꯟꯗ ꯎꯄꯥꯏ ꯑꯗꯨ ꯂꯩꯖꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯁꯤ ꯍꯥꯏꯔꯛꯄꯗ ꯗꯤꯂꯔ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯦꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯅꯤꯡꯊꯧꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯂꯥꯛꯄꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯕꯤꯔꯕꯜꯗ ꯍꯥꯟꯅ ꯍꯦꯛꯇꯃꯛ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯕꯗꯧꯅ ꯇꯧꯏ꯫ ꯍꯟꯗꯛꯇꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯄꯤꯅꯕꯤꯌꯨ꯫ ꯑꯗꯨꯗ ꯅꯤꯡꯊꯧꯅ, ꯐꯔꯦ ꯑꯗꯨꯗꯤ ꯗꯤꯂꯔ, ꯅꯪꯅ ꯑꯗꯨꯝꯅ ꯈꯜꯂꯕꯅꯤꯅ ꯑꯍꯥꯟꯕ ꯇꯧꯕꯁꯤꯗꯤ ꯅꯪꯒ ꯁꯨꯀꯗꯦꯕ ꯅꯕꯥꯅꯤꯅ ꯍꯣꯠꯅꯗꯨꯅ ꯌꯦꯡꯂꯣ꯫ ꯅꯕꯥꯅꯤꯅ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯀꯣꯟꯕꯗ ꯕꯤꯔꯕꯜꯅ ꯊꯕꯛ ꯑꯗꯨ ꯇꯧꯕ꯫ ꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯤꯡꯆꯠ ꯏꯖꯠ ꯈꯨꯗꯤꯡꯃꯛ ꯁꯣꯛꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯅꯈꯣꯏꯅ ꯈꯟꯊꯗꯨꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯗꯔꯕꯥꯔ ꯑꯗꯨꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯤꯜꯂꯔꯦ꯫ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛ ꯀꯅꯥꯅ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯆꯥꯡꯌꯦꯡꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯁꯨꯀ꯭ꯔꯗꯦꯕ, ꯅꯪꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯥꯡꯌꯦꯡꯂꯨꯔꯣ꯫ ꯁꯨꯀ꯭ꯔꯗꯦꯕꯅ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯧ, ꯑꯩꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯔꯕ ꯃꯥꯏꯕ ꯑꯃꯇꯪ ꯀꯧꯁꯤꯟꯖꯔꯛꯀꯦ, ꯃꯥꯏꯕꯁꯤꯒꯤ ꯃꯇꯦꯡꯅ ꯅꯣꯡꯁꯥ ꯑꯁꯤꯕꯨ ꯄꯣꯜ ꯑꯁꯤ ꯁꯣꯛꯍꯟꯗꯅ ꯂꯧꯊꯣꯔꯛꯄ ꯑꯩ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯎꯠꯆꯒꯦ꯫ ꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯗꯨꯅ ꯑꯛꯗꯝ ꯄꯛꯗꯝ ꯀꯧꯕ ꯃꯥꯏꯕ ꯑꯃꯕꯨ ꯀꯧꯁꯤꯜꯂꯛꯈꯤ꯫ ꯃꯥꯏꯕꯗꯨꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯈꯤ, ꯑꯛꯗꯝ ꯄꯛꯗꯝ, ꯅꯪꯅ ꯇꯧꯒꯗꯧꯔꯤꯕꯗꯤ ꯄꯣꯜ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯣꯡꯁꯥ ꯑꯁꯤꯕꯨ ꯄꯣꯜ ꯑꯁꯤ ꯊꯦꯡꯍꯟꯗꯅ ꯁꯣꯛꯍꯟꯗꯅ ꯂꯧꯊꯣꯔꯛꯀꯗꯕꯅꯤ꯫ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤ, ꯑꯩ ꯇꯧꯖꯒꯦ, ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯍꯥꯏꯔꯗꯨꯅ ꯃꯟꯇ꯭ꯔ ꯄꯨꯡꯁꯣꯟ ꯁꯣꯜꯂꯗꯨꯅ ꯑꯍꯥꯟꯕꯗ ꯃꯍꯥꯛꯅ ꯊꯦꯕ ꯑꯃ ꯊꯣꯔꯛꯍꯟꯈꯤ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯆꯥꯎꯔꯕ ꯕꯣꯛꯁ ꯑꯃꯕꯨ ꯃꯍꯥꯛꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯗꯨꯅ ꯊꯣꯛꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯦꯕꯗꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯟꯇ꯭ꯔ ꯁꯣꯟꯈꯤ꯫ ꯅꯣꯡꯁꯥ ꯌꯥꯎꯔꯤꯕ ꯄꯣꯜ ꯑꯗꯨꯁꯨ ꯈꯨꯝꯖꯤꯜꯂꯗꯨꯅ ꯃꯔꯣꯟ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯕꯣꯛꯁ ꯑꯗꯨ ꯃꯥꯅ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯕꯣꯛꯁ ꯑꯗꯨꯗ ꯀꯔꯤꯅꯣꯝꯇ ꯌꯥꯎꯔꯝꯗꯦ꯫ ꯍꯟꯗꯨꯅ ꯄꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯟꯗꯨꯅ ꯍꯨꯏ ꯑꯃ ꯌꯥꯎꯈꯤ ꯑꯃꯁꯨꯡ ꯍꯨꯏꯗꯨꯅ ꯒꯧ 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 ꯈꯣꯡꯕꯗꯨ ꯇꯥꯕꯗ ꯇꯤꯜꯂꯤꯕ ꯁꯚꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯅꯣꯛꯅꯈꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯥ ꯃꯥꯏꯕꯗꯨ ꯌꯥꯝꯅ ꯏꯀꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇꯒ ꯄꯤꯅꯕꯤꯌꯨ, ꯑꯩꯒꯤ ꯃꯟꯇ꯭ꯔꯗ ꯁꯣꯏꯈꯤꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯗ ꯇꯔꯀꯤꯒꯤ ꯅꯤꯡꯊꯧꯅ, ꯌꯥꯔꯣꯏ, ꯑꯩꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅ ꯇꯧꯕ ꯃꯇꯝꯗ ꯈꯨꯗꯣꯡꯆꯥꯕ ꯃꯤ ꯑꯃꯃꯝꯗ ꯑꯃꯃꯝ ꯈꯛꯇ ꯄꯤꯒꯗꯕꯅꯤ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗꯨ ꯂꯣꯏꯔꯦ, ꯅꯪꯅ ꯇꯧꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯃꯤ ꯑꯅꯤꯇ ꯉꯥꯏꯔꯦ꯫ ꯁꯤ ꯍꯥꯏꯕꯗ ꯅꯤꯡꯊꯧꯅ, ꯃꯊꯪꯗꯤ ꯗꯤꯂꯔ, ꯅꯪ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯗꯤꯂꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯥ ꯑꯃꯨꯛ ꯇꯧꯔꯨꯅꯕ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯄꯤꯈꯤ꯫ ꯗꯤꯂꯔꯅ ꯑꯃꯨꯛ ꯖꯥꯗꯨ ꯍꯩꯕ ꯅꯨꯄꯥ ꯑꯃꯃꯨꯛ ꯀꯧꯁꯤꯜꯂꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯁꯤꯟꯅꯔꯛꯈꯤ꯫ ꯁꯤꯟꯅꯔꯕ ꯃꯇꯨꯡꯗ ꯖꯥꯗꯨ ꯍꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯟꯇ꯭ꯔ ꯄꯨꯡꯁꯣꯟꯗ ꯁꯣꯜꯂꯤ, ꯊꯣꯔꯛꯎ ꯊꯣꯔꯛꯎ, ꯅꯣꯡꯁꯥ ꯅꯪ ꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯃꯟꯇ꯭ꯔ ꯐꯅ ꯀꯨꯏꯅ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯄꯣꯜ ꯑꯗꯨꯗ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯍꯥꯡꯗꯣꯛꯍꯜꯂꯨꯕ ꯃꯇꯝꯗ ꯄꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕ ꯍꯨꯏ ꯑꯗꯨ ꯍꯟꯗꯨꯅ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯣꯡꯁꯥꯗꯨꯗꯤ ꯃꯆꯤ ꯐꯥꯎꯕ ꯂꯦꯡꯈꯤꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯛꯈꯤ, ꯑꯃꯨꯛꯇꯪꯒ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅꯕꯤꯌꯨ, ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯇꯨꯅ ꯎꯠꯆꯒꯦ꯫ ꯑꯗꯨꯗ ꯅꯤꯡꯊꯧꯅ, ꯅꯪꯒꯤ ꯍꯩꯔꯤꯕ ꯃꯍꯩꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯍꯥꯏꯒꯗꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗꯤ ꯄꯤꯕ ꯌꯥꯔꯔꯣꯏ, ꯃꯁꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯗꯕ ꯊꯕꯛꯅꯤ꯫ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕ ꯃꯤ ꯑꯗꯨ
ꯕꯤꯔꯕꯜ ꯈꯛꯇꯅꯤ ꯂꯦꯝꯍꯧꯔꯤꯕꯁꯤ ꯍꯥꯏꯔꯗꯨꯅ ꯇꯔꯀꯤꯒꯤ ꯅꯤꯡꯊꯧꯗꯨꯅ ꯈꯟꯈꯤ꯫ ꯃꯍꯥꯛꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯗꯨꯅ ꯍꯥꯏꯖꯩ, ꯕꯤꯔꯕꯜ, ꯅꯪꯕꯨꯅꯤ ꯑꯩꯅ ꯊꯑꯣꯏꯅ ꯇꯔꯀꯤꯗꯒꯤ ꯂꯥꯛꯇꯨꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯁꯤ꯫ ꯁꯤ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕꯁꯤ ꯃꯤꯑꯣꯏ ꯑꯃꯈꯛꯇꯅꯤ꯫ ꯑꯩ ꯈꯪꯏ ꯅꯤꯡꯊꯧꯅ ꯀꯧꯊꯣꯔꯛꯀꯗꯧꯔꯤꯕꯁꯤ ꯕꯤꯔꯕꯜ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯅꯤꯡꯊꯧꯅ, ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯀꯧꯊꯣꯛꯆꯔꯛꯀꯗꯧꯔꯤꯕꯁꯤ ꯕꯤꯔꯕꯜꯅꯤ꯫ ꯕꯤꯔꯕꯜꯕꯨ ꯆꯥꯡꯌꯦꯡꯒꯤꯗꯃꯛ ꯀꯧꯊꯣꯔꯛꯏ꯫ ꯕꯤꯔꯕꯜꯕꯨ ꯀꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯅꯣꯡꯁꯥ ꯑꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯖꯕ ꯌꯥꯒꯗ꯭ꯔꯥ? ꯍꯥꯏꯕꯗ ꯅꯤꯡꯊꯧꯅ, ꯅꯪꯅ ꯄꯥꯝꯂꯤꯕꯗꯨ ꯌꯦꯡꯕ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯣꯟ ꯑꯁꯤꯕꯨꯗꯤ ꯁꯣꯛꯂꯨꯕ ꯌꯥꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯁꯣꯛꯂꯨꯔꯕꯗꯤ? ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯏ, ꯈꯪꯖꯩ ꯏꯅꯤꯡꯊꯧ, ꯑꯩ ꯂꯩꯔꯤꯉꯩꯗ ꯏꯅꯤꯡꯊꯧꯒꯤ ꯀꯣꯛ ꯅꯣꯟꯕ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕꯗꯨ ꯑꯩꯅ ꯁꯨꯡꯄꯤ ꯄꯤꯖꯔꯣꯏ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯕꯤꯔꯕꯜꯅ ꯄꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯁꯤꯗ ꯃꯩ ꯊꯥꯒꯠꯅꯕ ꯊꯧꯔꯥꯡ ꯑꯃꯇꯪ ꯏꯅꯤꯡꯊꯧꯅ ꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯇꯥꯔꯝꯂꯤꯕ ꯃꯌꯥꯝ, ꯌꯦꯡꯉꯝꯂꯤꯕ ꯁꯚꯥꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯈꯨꯗꯤꯡꯃꯛꯅ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯍꯥꯏꯔꯤꯁꯤꯗꯤ? ꯁꯨꯝꯅ ꯈꯟꯅꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯊꯥꯒꯠꯈꯤ꯫ ꯃꯩ ꯊꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯣꯟ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯅꯣꯡꯁꯥꯒꯤ ꯃꯨꯔꯇꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯍꯤ ꯂꯥꯡꯊꯣꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯅꯣꯡꯁꯥ ꯑꯁꯤ ꯑꯩꯅ ꯃꯄꯥꯟꯗ ꯂꯧꯊꯣꯛꯆꯔꯛꯂꯕꯅꯤ꯫ ꯁꯚꯥꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯅꯤꯡꯊꯧ ꯌꯥꯎꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯕꯤꯔꯕꯜ, ꯅꯪꯅ ꯀꯝꯗꯧꯅ ꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯌꯨ꯫ ꯕꯤꯔꯕꯜꯅ ꯅꯅꯥꯏꯅ ꯄꯣꯠ ꯑꯁꯤ ꯃꯨꯟꯅ ꯀꯣꯏꯅ ꯌꯦꯡꯖꯔꯨꯕ ꯃꯇꯝꯗ ꯄꯣꯠ ꯑꯁꯤꯒꯤ ꯃꯇꯦꯛ ꯑꯃ ꯁꯧꯗꯣꯛꯄꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯎꯏ꯫ ꯑꯗꯨꯗ ꯃꯁꯤ ꯀꯦꯟꯗꯜ ꯃꯊꯤꯅ ꯁꯥꯕ ꯄꯣꯠꯅꯤ ꯍꯥꯏꯕ ꯈꯪꯖꯕꯗꯒꯤ ꯑꯩꯅ ꯃꯩ ꯊꯥꯗꯨꯅ ꯃꯁꯤꯕꯨ ꯁꯧꯗꯣꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯍꯟꯈꯤꯕꯅꯤ꯫ ꯋꯥꯗꯨꯒꯤ ꯇꯨꯡꯗ ꯇꯔꯀꯤꯒꯤ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯍꯥꯏꯔꯛꯏ, ꯕꯤꯔꯕꯜ, ꯅꯪꯒꯤ ꯁꯤꯡꯕꯒꯤ ꯄꯥꯎ ꯑꯩꯅ ꯇꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯑꯩꯅ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯆꯥꯡꯖꯦꯡ ꯑꯁꯤ ꯑꯩꯅ ꯇꯧꯍꯧꯕꯅꯤ꯫ ꯑꯗꯨꯗ ꯅꯪ ꯃꯥꯏ ꯄꯥꯛꯂꯦ꯫ ꯇꯁꯦꯡꯅ ꯃꯤꯅ ꯍꯥꯏꯅꯔꯤꯕꯁꯤ ꯑꯆꯨꯝꯕ ꯋꯥꯅꯤ꯫ ꯅꯪ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯋꯥꯗꯨꯗ ꯑꯛꯕꯔ ꯅꯤꯡꯊꯧ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯥꯒꯤ ꯃꯟꯇ꯭ꯔꯤꯅꯤ ꯍꯥꯏꯕꯗ ꯕꯤꯔꯕꯜꯕꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫